Akasbani Imphal Ngangbam Nganthoi na pau pazari. Hayeng pangthokadaba Christmas kumaiga mari lenana Christian lining chatpasingna kumai asigidamak sem saba loire. Yumthong khudingda carol thetuna ningthijana leitengle. Sing amadi tampaki tongan-tonganba mafamsingda leiba sarsingsu ningthina leitengduna kumai asigidamak sem sanari. Kumai asina lakpada maikei kyadagi aifa paujal pinarakli. Raijapal Ajay Kumar Bhala yauna tongan-tonganba lusingba amadi raija sida leiriba lup kyagi maikeidagi aifa paujal piri. Christian lining chatpasingi khwaidagi chawba kumai Christmas na lakpada mitai naga thadau liangmai amadi mitai pangalgi apunba kangbu amana lanjenariba miyamda chana thaknaba polamsing khudol oina pikhre. Thauram adu Indigenous Peoples Forum Manipur na sinduna pangthokpani. Sawombungda leiba temporary shelter home amadi Imphal West ki lamboi khongnangkhongda leiba relief camp ta hawai changwai yauna tongan-tongan ba chana thaknaba polamsing pikhi. Thauram aduga mari lenana Indigenous Peoples Forum Manipur ki advisor Asang Kasarna hai yelhomi furup sing amaga nungsi sanana leiminaraba matamda tangdu leitaba ingna sikna panba lamdam ama oiba ngamgani. Thauramduda saruk yakiba kokomi gi convener khuraijam athaubana hai awaba taraba matamda khundaminariba furup masel amaga mateng pangnabana tungkoina nungsi sanana leiminaba ngamgani haibagi thajaba lei. Indian Red Cross Society Imphal West District Branch amadi Airports Authority of India anigi marakta yanache amanga sis kuyek pinakhre. Yanache adugi matung ina Imphal International Airport ta tholakpa accident natraga hijacking na jengba tongan ba phibam lakpada Red Cross Branch asina pungkun mari first aid emergency medical servicing piba airport asida pangthokpa maruiba exercising da first aid responder oina saruk yaba amadi airport asigi staff singda matamgi matung ina payment basis da first aid training pibagi wafam yauri. Afaba Sasan Good Governance Week ki manung channa miyamgi khudongchadaba sing yengsinnaba camp amang District Administration Bisnupur na sinduna ngasi pangthokre. Jila asigi DC complex da leiba Panchayat Resource Center hall da pangthokiba nongmagi oiba camp aduda haksel ga mari lenaba khudongchadaba sing mahi masing tambagi matang CAF amadi PD ga mari lenaba thabak sing yauna tongan ba bibhag kyagi stall sing hangdoktuna miyamna thengnaba khudongchadaba sing kokhanaba honakhi. Assam Rifles na tongan ba khul singda mafam sing adugi khulakpa yauna khunja sing amadi club ki miyoi singa unaduna security force ka miyam ga leinari ba mari fagarhanaba wari sabagi thabak leptana sathari. Amaromda Assam Rifles na Bharat Lanmi amadi Air Force ta Agnibir oina khallaba nahatara Bisnupur jila gi nambol da oktuna pungning thawatkhre. Makhoi sing ado Assam Rifles na physical training yauna tongan ba hiram singda takpi tambiraba matungda Agnibir oina khalkhibani hairi. Consumer singi hak ngaktuna thamnaba aikhoi puna lepminasi haina National Consumer Rights Day ga mari lenana hanagi Mukhyamantri Nongthomam Birena appeal tauri. Social media da thagalakpa warolamada Sri Birena hai transparency awareness amadi miyamgi khudongchadaba sing yengsinaba thawba paikhatpana singba kaya asina consumer singi hak ngaknaba honabada mateng pangani haibagi thajaba lei. All Manipur Polo Association Ampana Sinduna ngasidagi State Polo Tournament isingani kunmanga kuntaruk Imphal gi mapal kangjebungda haukhre. Ngasi ahoba numita sanakhiba nupigi ahanba matchta Singkhai Hunba Polo Club na Ibudau Pakhangba Polo Club Panjil Tara anida maithiba pikhi. Junior Boys ki oina Urban Polo Club Team B na New Vision Team B bu Panjil manga amada maithiba pikhi. Kendra gi Mantri Mandolna lupa koti lising tara nithoi henbagi Delhi Metro gi Phase 5A paikhatpa yare. Mantri Mandol gi mifam loiraba tungda New Delhi da paumi singda Information amasung Broadcasting Mantri Aswani Vaishnona hai tangkak asida RK Ashram dagi Indraprastha phawba Aero City dagi Airport Terminal 1 phawba amasung Tuglakbat dagi Kolindi Kunj phawbagi Metro Corridor ahum amasung Metro Station 32 nauna sagani. Mangna hai masi saba loirakpada Delhi Metro Network asi kilometer samari helagani. Sri Vaishnav hai haukiba sahi 13 da Metro Sector da chauna awonba lakpadagi America amasung China gi mathangda Bharat haujik malemda Metro Network khwaidagi phaba ahum suba leibak oire. Pauloi jare.